Community Singgi Marakta Nungainadaba Thokhannaba Hotnabasinggi Mathakta Action Lounaba Police Khanghankhre 40 Jiribam Sigi MLA Muhammad Asabuddin amasung Jiribam District Lairiba Bengali Singna Kuki Mar Lalholup Singda funding tauduna mating pi haiba wafam Jiri Jargon haina khangnaba WhatsApp group amana social media da fongdorakiba statement amagi matangda Jiribam gi MLA asina sengdorakpaga loinena community Singgi Marakta Nungainadaba Thokhannaba yaba amasung lana launa kiba yaba wafam fongdorakpagidamak Jiribam gi SP da MLA asina waka Gerald pisinduna WhatsApp group asigi mathakta akanba ain-gi oiba action lokhatnaba Khanghankhre hairi handak October 3 da WhatsApp group asina Jiribam sigi MLA amasung Bengali singna sel khaigatnaraga Kuki Mar violence group singda funding tawi haiba wafam fongdorakpadagi atay social media singdasu viral oirakibani hairi mahak amasung Jiribam district ta lairiba Bengali community singna asigumba thabak thoram amata chathakiba leite amasung MLA asiga adugumba thawong amataga mari leinade haiba wafam MLA masamakna sign tawduna thadorakpa cherol amada fongdorakli mamang chahigi May 3 dagi Manipurda chatharakliba pamdaba hingsa gi thogdok asi Jiribam district ta amasung Manipur gi atay district amasung mafam singda makhatana thokhandanaba mahakna MLA ama oina angamba thakta ngasi fawba hotnaduna lakli hairaduna Jiribam district ki deputy commissioner amasung police ki superintendent yauna district level peace committee ama semduna santi hanjinhanaba hotnaduna lakli bani hairi peace committee adugi luchingbana deputy commissioner na oiribani madumakna maram oiraga Manipur da thokliba hingsa gi irang asi Jiribam dadi haukiba chahi amarom sandoraktana ingna chikna leirakibani hairi mahak masamak amasung district administration Jiribam na akan mathabak paikhatuna hingsa gi thogdok sing thokhandanaba amasung nongmai kapna bagi thawong sing leihandanaba hotnaduna lakibani hairi asigumba yumfam yaudaba statement sing kanagumba sakhangdaba singna social media da sandorakpa tarabasu lamdam asigi miyamna wafam sing adu kadai fawba chumlabage haiba asi kupna yengsindana makhatana viral oihanbiganu asigumba statement sing asina lamdam asida punna khundaminariba community Singgi Marakta Nungainadaba amasung tension wangkhatnabagi machak sing oigani Jiribam district ta makhatana hingsa gi irang sandoraktanaba mahakna MLA ama oina ngasisu angamba thakta akan mathabak paikhatli laibak thiba hingsa gi irang asi matampumna maki oina loisinaba hotnabada sadharan miyam gi mapung faba cooperation mathau tai amadi community khudingmakna su pukchel sengna thabak paikhatminaduna hingsa asi loisinhanaba hotnaminasi haiba wafam MLA asina mari leinaba khudingmakta appeal tawrakli